ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄ꯭ꯔꯣ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖ ꯑꯄꯣꯕꯗꯣ ꯉꯁꯤꯒꯤ ꯋꯤꯟꯅꯔꯗꯣ ꯑꯗꯨꯅ ꯑꯄꯣꯕꯗꯀꯣ ꯇꯧꯗꯣꯏꯁꯤ ꯁꯤꯅꯦꯕ ꯁꯤ ꯍꯥꯃꯣꯡꯁꯦ ꯃꯃꯥꯏ ꯇꯩꯁꯟꯅꯗꯣꯏꯅꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯀꯥꯗꯕ ꯌꯥꯗꯦ ꯉꯁꯤꯒꯤꯁꯤꯀꯣ ꯌꯥꯎꯁꯪ ꯃꯌꯥꯒ ꯅꯛꯁꯤꯜꯂꯛꯄꯅꯦ ꯍꯥꯃꯣꯛꯁꯤ ꯇꯩꯅꯔꯅꯤ ꯑꯩꯈꯣꯏꯁꯤꯅ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤꯁꯦ ꯃꯍꯤꯁꯤꯗꯤ ꯆꯦꯂꯦꯟꯖꯔꯁꯤ ꯑꯗꯨꯝ ꯍꯩꯊꯔꯅꯤ ꯁꯤ ꯍꯩꯖꯤꯜꯂꯒ ꯄꯣꯛꯁꯦ ꯀꯦꯖꯤ ꯃꯈꯥꯏꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯦꯖꯤ ꯃꯈꯥꯏ ꯆꯞ ꯆꯥꯕꯤꯅꯤ ꯃꯍꯤ ꯍꯩꯖꯔꯒꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯇꯥꯏꯃꯤꯡ ꯊꯝꯅꯕꯤ ꯇꯧꯗꯣꯏꯅꯦꯕ ꯏꯁꯄꯤꯁꯦꯜꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅ ꯇꯧꯔꯁꯦ ꯉꯥꯏꯈꯣꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯅ ꯊꯛꯈꯤꯒꯦ 3 2 1 ꯒꯣ ꯐꯩꯅ ꯊꯥꯖꯤꯜꯂꯤ ꯅꯥꯍꯟꯗ꯭ꯔꯦ break. Oh, wait. 3, 2, 1. Go.
Wow. There. Why nè, xí đồ why. Why là xí đồ. Ấy bố đi ngầm rồi. Bố thằng cả này. Ấy xén đó. Ấy xén đó rồi năng sang ngầm dần đầu tiên đi cô. Bố nạ đây. Ngầm rồi hai cái nổ. Ngầm rồi có hai cái nổ sang thiệp. Si sao ngầm rồi. Ngầm rồi tại tôi nâng giúp bố cái hai nà tỏa. Nâng là ăn xe được đâu. Tôi nói gì? Nâng giúp sao ngầm rồi chậm mà nà tỏa. Sẵn rất sẵn rất ngạc tani. Tôi mẹ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯅꯔꯝꯕꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯆꯥꯕ ꯉꯝꯅꯗꯔꯦꯕ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅꯗꯤ ꯀꯩꯒꯤꯅꯣꯅꯤ ꯃꯥꯅ ꯍꯥꯟꯅ ꯈꯌꯥꯝ ꯆꯥꯕꯅꯤꯀꯣ ꯍꯥꯟꯅ ꯅꯠꯇꯦ ꯈꯌꯥꯝ ꯆꯥꯕꯅ ꯑꯩꯗꯤ ꯈꯌꯥꯝꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯂꯦꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯀꯦꯞꯁꯨꯜꯁꯦ ꯆꯥꯕꯁꯨ ꯀꯥꯏꯅ ꯍꯩꯅꯗꯦ ꯑꯗꯨꯅ ꯂꯦꯝꯃꯦ ꯑꯗꯣ ꯁꯦ ꯉꯁꯤꯒꯤꯁꯦ ꯃꯥꯅ ꯑꯩꯅ ꯍꯥꯟꯅ ꯁꯔꯦꯟꯗꯔ ꯇꯧꯕꯅꯤꯅ ꯃꯥꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯩꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯇꯩꯅꯤ ꯑꯗꯨꯗꯤ ꯍꯥꯎꯔꯁꯦ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯏꯃꯩ Có khi chào chưa? Đang check cái đâu? Đây chào. Đây là tôi vẫn nhầm nghỉ nhiều. Dạ tôi. Huy vào đây là tụi gì đi. Có chịu làm tiêu rồi mà. Đây này, quên rồi. ꯅꯪꯗꯤ ꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯁꯦ ꯉꯁꯤꯁꯦ ꯃꯇꯥꯡꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯣꯛꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯏꯕꯤꯔꯣ ꯃꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯐꯖꯅ ꯉꯁꯤꯒꯤꯁꯦ ꯐꯕ ꯃꯥꯜꯂꯦ ꯃꯥ ꯈꯔ ꯃꯨꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯥ ꯈꯔ ꯃꯨꯔ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯨꯔꯥ ꯊꯨꯡꯉꯦꯕ ꯑꯩ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯒ ꯉꯝꯃꯔꯣꯏ
호렌 막나기니 난 어디 가니 아또 마상이 비디오는 오늘 시간 시기디 따따 바이바이. A few moments later. Mày đã thông vệ sinh. Bố xa đấy ạ. Anh mới mua là cái hạt tăng này cái gì? Một quay hủ cơ mà lại. Kìa. 난그래 너 또 어디서 파다 와서 꼬예 난 갈리도 샤폰 더 야로 샤폰 줄이 샤폰 더 뭐이 샤폰이 줄이 đâu có quên đi đâu cô ơi